ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯤꯁꯛ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ, ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯐꯖꯕꯤ ꯑꯣꯏꯗꯦ, ꯑꯗꯨꯒ ꯈꯤꯇꯪ ꯀꯦꯕ ꯈꯣꯠꯄꯁꯨ ꯃꯥꯁꯦ ꯀꯦꯗꯦ, ꯏꯆꯝ ꯆꯝꯅ ꯂꯩꯌꯦꯕꯀꯣ꯫ ꯃꯣꯏꯒꯤ ꯕꯕꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ, ꯃꯣꯏ ꯕꯕꯥꯁꯦ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏ, ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯒꯤ ꯐꯪꯉꯛꯄ ꯄꯦꯟꯁꯤꯟ ꯈꯔꯗꯨꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯤ ꯃꯥꯕꯨ ꯄꯣꯛꯄꯤꯕꯀꯣ꯫ ꯃꯣꯏꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯂꯣꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤꯠ ꯃꯥꯏ ꯁꯤꯡꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯝꯍꯜꯂꯦꯕꯀꯣ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯌꯥꯝꯕꯅ ꯊꯋꯥꯏ ꯌꯥꯎꯖꯔꯛꯏ, ꯑꯇꯣꯞꯄ ꯋꯥꯈꯜ ꯂꯥꯡꯐꯥꯡꯁꯦ ꯀꯌꯥ ꯈꯜꯂꯛꯇꯦ꯫ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯖꯔꯛꯄꯅꯤ ꯍꯥꯏ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅꯀꯣ ꯃꯥꯅ ꯅꯨꯄꯥ ꯈꯪꯅꯕꯁꯦ ꯀꯃꯥꯏꯅ ꯈꯪꯅꯒꯦꯗ, ꯈꯪꯅꯕ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ 11 ꯀꯥꯔꯤꯉꯩ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯀꯣ꯫ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯍꯥꯏ꯫ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯁꯤꯗ ꯃꯥꯁꯦ ꯈꯪꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯒꯥꯏꯁꯦ ꯀ꯭ꯂꯥꯁ 11 ꯀꯥꯔꯕꯁꯦ ꯈꯤꯇꯪ ꯋꯥꯈꯜꯗ ꯈꯤꯇꯪ ꯆꯦꯟꯖ ꯑꯃꯗꯤ ꯂꯥꯛꯑꯦꯗꯅꯀꯣ꯫ ꯃꯥꯅ ꯅꯝꯕꯔꯁꯦ ꯄꯤ, ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯤ ꯄꯥꯏꯗꯦ, ꯃꯣꯏ ꯏꯃꯥꯒꯤ ꯅꯣꯀꯤꯌꯥ ꯑꯃ ꯄꯥꯏ ꯍꯥꯏ꯫ ꯑꯗꯨꯗ ꯇꯧꯔꯒ ꯐꯣꯟ ꯋꯥꯔꯤꯁꯤ ꯈꯔ ꯁꯨꯝ ꯁꯥꯟꯅꯩ ꯃꯔꯛ ꯀꯣꯏꯅꯔꯤꯅꯦꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ, ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯏꯍꯨꯜ ꯑꯃꯒ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯕꯅꯤna ꯅꯨꯄꯥꯁꯦ ꯃꯥꯅ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯀꯣ꯫ ꯅꯨꯄꯥꯁꯤꯒꯤ ꯂꯝꯁꯤꯒ ꯃꯣꯏꯒꯁꯦ ꯈꯔ ꯑꯗꯨꯝ ꯅꯛꯁꯨ ꯅꯛꯅꯩ ꯍꯥꯏ꯫ ꯑꯗ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯀꯣ, ꯃꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯅꯁꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝ ꯅꯠꯇꯦꯀꯣ, ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯐꯣꯟ ꯄꯥꯏꯌꯨ, 12 ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯒꯗꯤ ꯅꯣꯏꯁꯦ ꯑꯗꯩ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ 12 ꯊꯥꯔꯝꯗꯥꯏꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯄꯥꯎꯁꯦ ꯐꯥꯎꯅꯗꯒꯨꯝ ꯀꯣ꯫ ꯃꯥꯅꯁꯨ ꯀꯌꯥ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯗꯕꯅꯤꯅ ꯅꯨꯄꯥꯁꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ, ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯀꯣꯏꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯛꯑꯦ꯫ ꯑꯗꯩ ꯅꯨꯄꯥ ꯀꯣꯏꯗꯅ ꯁꯨꯝ ꯂꯩꯕꯅꯤꯅ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ, ꯅꯪ ꯅꯨꯄꯥ ꯑꯃ ꯈꯪꯅꯧ ꯈꯣꯠꯅꯧꯅ 12ꯀ ꯂꯣꯏꯔꯀꯥꯟꯁꯤꯗ ꯅꯪ ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯗꯨꯕꯣꯅ꯫ ꯑꯗꯩ ꯃꯥꯁꯦ ꯍꯣꯏꯅ ꯌꯥꯔꯦ, ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅ ꯈꯜꯂꯒ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯇꯧꯔꯒ ꯈꯪꯅꯍꯜꯂꯦ, ꯅꯨꯡꯁꯤꯅꯍꯜꯂꯦ꯫ ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯊꯥꯡꯒꯩ ꯁꯦꯡꯅ ꯈꯪꯉꯤ, ꯃꯥꯅ ꯄꯥꯝꯖꯔꯨꯕ, ꯅꯨꯡꯁꯤꯖꯔꯨꯕ, ꯈꯣꯏꯗꯥꯖꯔꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯀꯣ, ꯑꯅꯤꯁꯨꯕꯒꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯅꯨꯄꯤꯁꯤꯅ ꯈꯪꯗꯦ꯫ ꯅꯨꯄꯤ ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ, ꯅꯨꯄꯥꯁꯤꯅ ꯉꯥꯡꯊꯣꯔꯛꯄ ꯇꯧꯊꯣꯔꯛꯄ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃꯃꯝ ꯄꯤꯕꯗꯧꯅ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛꯀ ꯁꯥꯎꯅꯕ ꯈꯣꯠꯄꯒꯁꯨ ꯌꯥꯎꯏꯗꯅꯀꯣ, ꯁꯥꯎꯅꯕ ꯈꯣꯠꯄ ꯌꯥꯎꯏ, ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀꯥꯗꯤ ꯍꯟꯖꯤꯟꯅꯕ ꯌꯥꯎꯏ ꯃꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯅꯨꯄꯥꯁꯤꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯀꯥꯏꯅꯔꯦ꯫ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯟꯖꯕꯗꯣꯀꯣ, ꯑꯩꯁꯤꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯖꯥꯠꯂ, ꯀꯩꯅꯣ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯒꯦ ꯀꯥꯏ꯫ ꯐꯅ ꯁꯥꯎꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ, ꯐꯅꯌꯥꯝꯂꯛ ꯈꯟꯅꯔꯁꯨ ꯍꯟꯖꯤꯟꯅꯕꯒ ꯂꯩꯗꯅꯀꯣ꯫ ꯑꯗꯒꯤ ꯃꯥꯅꯒ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯀꯥ ꯍꯦꯟꯅꯒ ꯐꯖꯕꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯩ ꯃꯤꯗꯧꯅ ꯍꯦꯛꯇ ꯀꯦꯗꯅ ꯈꯣꯠꯇꯅꯀꯣ ꯈꯤꯇꯪ ꯏꯔꯥꯡ ꯄꯨꯕ ꯁꯛꯀ ꯑꯣꯏꯕꯗꯨꯁꯨ ꯃꯥꯁꯦ ꯑꯣꯏꯖꯗꯦꯕ, ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯦꯕ ꯃꯥꯗꯤ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯨꯒ ꯃꯉꯣꯟꯗ꯫ ꯑꯗꯣ ꯃꯥꯁꯦ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯦ ꯑꯅꯤꯁꯨꯕ ꯅꯨꯄꯥꯁꯦ ꯁꯤꯗꯒꯤ ꯈꯪꯉꯦ꯫ ꯃꯥ ꯌꯥꯝ ꯀꯞꯈꯤꯀꯣ, ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥꯛ ꯈꯥꯡꯕꯗ ꯁꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯣꯏ ꯀꯩꯕꯣꯏ, ꯑꯗꯒꯤ ꯄꯥꯎꯁꯦ ꯐꯥꯎꯔꯛꯀꯗ꯭ꯔꯥ ꯍꯦꯛ ꯈꯟ, ꯑꯗꯩ ꯍꯦꯛ ꯐꯥꯎꯔꯛꯇ, ꯑꯗꯩ ꯃꯃꯥꯟꯅꯕꯤꯅ ꯁꯦꯝꯕꯤꯕ ꯑꯣꯏꯔꯒꯁꯨ ꯀꯣꯏꯅꯩ ꯈꯣꯠꯅꯩ ꯈꯪꯕꯅꯤꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯪ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀ ꯍꯥꯏꯁꯨ, ꯀꯥꯏꯅꯔꯦ ꯀꯥꯟꯗ ꯍꯦꯛ ꯍꯥꯏꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗꯒꯨꯝ ꯇꯧ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯦꯗ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯗꯕꯅꯦꯕ, ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯗꯛ ꯍꯥꯏꯗꯅꯀꯣ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦꯀꯣ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ꯫ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯊꯃꯣꯏ ꯃꯩꯆꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁే ꯈꯥꯡꯉꯦ꯫ ꯑꯗꯣ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯅ ꯑꯗꯨꯝ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯕꯗꯣ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯛ ꯐꯖꯕꯅ ꯍꯦꯟꯅ ꯄꯥꯝꯕꯖꯥꯠꯅꯤꯗ, ꯑꯩꯈꯣꯏꯒꯨꯝꯕꯤꯁꯦ ꯀꯌꯥ ꯄꯥꯝꯗꯕꯖꯥꯠꯅꯤꯗ ꯀꯥꯏ ꯃꯥꯁꯦ ꯈꯜꯂꯒ ꯂꯩ꯫ ꯃꯇꯥꯡꯁꯤꯗ ꯃꯣꯏ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯑꯃ ꯈꯜꯂꯦ꯫ ꯑꯗꯩ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯤꯇꯪ ꯋꯥꯔꯝꯕꯗꯣ, ꯍꯥꯟꯅ ꯋꯥꯔꯝꯕꯗꯣ ꯑꯗꯩ ꯈꯤꯇꯪꯗꯤ ꯁꯥꯐꯔꯛꯑꯦ꯫ ꯍꯥꯏꯗꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯃ ꯊꯕꯛ ꯇꯧꯔꯛꯄꯅꯤꯅ ꯊꯥꯒꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯝ ꯁꯦꯟꯇ꯭ꯔꯦꯜꯒꯤꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯆꯥꯎꯋꯤꯗꯅꯀꯣ ꯁꯦꯂꯔꯤꯁꯦ꯫ ꯑꯗꯨ ꯂꯥꯛꯑꯕꯅꯤꯅ
खितंग अवात अपा मेंथौ मेजिन तौर मासे हिंजरक पाइ तारि चमचमना अदेसिदे कमाइन तौगेद मासे मतम लेम्बो इना मासे एबी से खर पाइ को तौबम खंगदबा हाइ तारेने तमदा कोरोना को लानगे मांगदा कोरोना हाना किनो तौइदना को दु मतमदुदा मासे सम पाइबा खोटपा तौबा कानसिदा कोरोना गी मतुंगदनी माना कॉलेज का लोइसलकपा स्वाइसिदा एबीदा नुपा अंखक मांगो मागा सुम मेसेज थानबा खोनबा तौए अदा मेसेज थानबा सिदा हौजिकी नुपास मोन याम सीरियस तासलकबा हाइ तारे अदैदुदा हौजिकी नुपीसिना माना नुपासे उबदा पामदे अहुम सुबै नुपासिदि माना पामजबा खोइदाजबादो अमुक ओइदेबको नुपासिना हाइरे इबानी फजना खंगनसी ऐ नंगसे याम नुसिजरे नंगसे हेक अदुम उबा कांददा हाइ तारेने फेस टू फेस उनबदि नतेको नंग उबा कांदा ऐ नंगसे याम पामजरो नुसिरे इबानी थांगै सेंगना निंगथिजना फजना खंगनसी खोनसी हाइरे अदे मतमदुदा हौजिकी नुपीसे मागिसु माना नुंसिनजबा मागिनि हाइबा तंग ताबा अमा लेतबैना मतम खरदि हेक लेनबा लेसाबिनि सादना पाखंग अमा थमम थोए काने खंजरुबदो थमगिबनि नुंसिगिबनि नुंसिबदि नत्रे मि नुंसि हाइदोरा कैनो अदगी इहान हाना थेंनबसे नुपासे मरमदा लाइ हाइ मासे मनाउ नुपीजिंग अमगा थोकपा जानेदा अचापोत का पिरमदना खोतना इहान हाना अहुम सुबा नुपासिगा मोइबानी से उन्नै अदेसिदगी फोंवारी खागा सानबा खोटपा तवे अदे नुपासिनागा मंगोन याम सीरियस तासलए अदुम सिसे खो युमने सारिसे काय फोटो गेक थाबा खो युमसे साबा होगलाबनी खोकलाबनी कायना को अदुमा होय दगी अहेम वा के शुमता हाइदे मरमदी माने नुपासे यामना खोइदासबा पामजरुबसे ओइदेबको नुपादुनदि नुक्तेगी कॉल तौरकपा अदगी केनोमा चले अदे माना साबो चले नंग काय चलिनो खोलिनो काय मासे याम कहनी कोइतान तानबे मो मतौरे अदा हौजिकी पिसिबासे बिच्चे मु कहनी अपाम्बा नुसिबा नुपाना अदुमाइना केयर लौबिबो इतारगदि फबको पमहातबा नुपाना अदुमाइन तौरकपस मा कयसु थोइना खंजलुदे अदुबु सिसु ताइबंपानगी नुसिनरदि सुमाइना तौनबा से हौना सानी खलगा मा कयसु असावबा दे थीना ngang खोपा कयसु उतखिदेबा नुपासता दगी मोइबानी से नोमा कोइबा चसे ना हाइनबजानी मासु लैसाबिने सादना होय चसे ना तौरगा गाड़ी सिदा मोय अनि से कोइबा चले अहुम सुबा नुपासिगा हौजिकी नुपीसिगा कोइबा चले अदे चटपदगी नुमिसे नुपासिना हानादि मादि प्लान तौबजानेबको चेनबगी प्लान से तौबजाने नुपीसि मासि खंगदबा अदे मोय अनि से चेलेको अदगी याक अदुम मतंगना मतमना याददना चेनगिबनिको अकुपा मरोंदे एंगोंदा थंबिरक्त्रे सिसिमदि गाइसु यासलक्ते हबा हाइतारे गाइसु यारक्ते हाइबा नुपा याइ खंगदे यादे खंगदे नुपा नु गारि यादे हानि पि अखोइना गाइदो सेमबा हाइरुबदि नतेदनाको अलुदगी नुपिसे मासे अस्लाइबगदा तमंबनी काइना अलुमाइसे खनगुमजु तौ अदगी असनुसिनरगा आइना मा पलाउला लंगथोमा चलगसु नि मचासिबु नुंगाइरोइद्रा काइना वखन से जाजात खल्लगा मोबाइल से चेन बाइदो चेलगा थैरेको थैरगा असोम नाकंदगी नुपा मयुमसिदगी मोय अहलमन सिंगसे लाए मंदोम चा होय को दे ममा होय लाए दे मंदोम चा सिन हेक यौबगा हौजिगी नुपिसदा हाइमजान नंग न चेलैबा नुपासी इंखोल लेते लो इंखोल युम लेते हाइबसे नंग केमता खंगदबरा इबे मा सिनेबा अदगी नुपिसे मासे बंगलाउ सागत खरे मसाजे कहिनो हाइजिबो ना मंथाना ना कोकथोक्ता यु हाइदरपदो युमिन खोलेक्तब मयुमबु लैब्राने काइना हे खनबा मासे तो मेन लैरेको खुमदे कमाइनसु खुमने अदै लाओ ना मासे गाड़ी द लौबा लाकपदगी नुपासिबु पोइबा ममासिना वारी से तौरे हांदी तारसुनु हाइबगी मतागुमला नत्रगा बंथा साबबु हेमनबैरा दिसंगरांग अहिंग माने नुपी चेले ताबदा मपाग एगा चाक लंगाइनदना तौरिनी खतआदना फुनदना चाक इसिंगा मेमान ताबना दे खोते आई सासे ग्या तुके मतिक तादे कोत आई मथा याम साबना ngaure आई हिंजे निंगदे कोते जुजा सुम सानबा नुपीसे मासे ताबा ngamक्तरे इकाइजरेबो को हाइदि नुपासे माना फारगा चेनबसु नत्ते अदगी के हाइनि याम कइनो तौदना हेता नुपासे त मसक फजदना खोतना माने त इनरकपसु नत्ते दुगा मसा यानरगा चेलकपनि सेंगरागा लाइबंगना तममदना चेलकपनि न खंजरगा हेता मागी ममांगदुदा दमाइ ngangbदा मासु मियोइबा मकोबनि मासे इकाइरेबको इकाइरगा मासे चंगा कांदा नुपासिगी मयुम डायरेक्टदि मासे थैद्रबजा चंगक्त्रबजानिदा अतोपा नाकल युममदा थैरे नुपासिगी मयुम से जुको वारों याम चादबा हाइदि पाखल अमदा
ꯈꯟꯊꯔꯒ ꯂꯩꯕꯀꯣ ꯑꯗꯣ ꯃꯌꯨꯝ ꯏꯪꯈꯣꯜꯁꯨ ꯂꯩꯇꯕꯅꯤꯅ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯔꯤ ꯃꯇꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯇꯝ ꯈꯔꯒꯤ ꯁꯩꯗꯥꯡꯉꯒ ꯂꯩꯕ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯊꯩꯔꯒ ꯊꯝꯃꯦ ꯑꯗꯒꯤ ꯆꯦꯟꯕ ꯊꯤꯜꯂꯛꯑꯦꯀꯣ ꯊꯤꯜꯂꯛꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯀꯩꯝꯇ ꯍꯥꯏꯗ꯭ꯔ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄ ꯀꯥꯟꯗ ꯄꯣꯠ ꯆꯩꯁꯦ ꯐꯖꯅ ꯄꯣꯔꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯦꯟꯕ ꯊꯤꯜꯂꯛꯄꯒꯤ ꯑꯆꯥꯄꯣꯠꯀꯥꯁꯦ ꯀꯣꯟꯅꯒꯨꯝ ꯍꯥꯏꯗꯤ ꯑꯐꯥꯟꯕ ꯄꯣꯠ ꯑꯣꯏꯅꯒ ꯄꯨꯔꯛꯄ ꯈꯣꯠꯄꯁꯦ ꯇꯧꯋꯦ ꯑꯗꯩ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯅꯩꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯑꯁ ꯀꯩꯅꯣꯅꯦ ꯄꯣꯠꯁꯤꯡꯁꯦ ꯐꯖꯗꯦ ꯈꯣꯠꯇꯦꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯗꯦꯗꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯃꯛꯇꯕꯨ ꯖꯨꯖꯥ ꯅꯪ ꯍꯧꯔꯗꯣꯏ ꯃꯇꯥꯗꯧꯅ ꯍꯦꯛ ꯎꯕꯒ ꯉꯥꯡꯅꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗꯕꯨ ꯅꯨꯄꯥ ꯀꯣꯏꯔꯤꯖꯥꯠꯅꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯁ ꯅꯨꯄꯥ ꯍꯦꯛ ꯀꯣꯏꯕꯒ ꯅꯨꯄꯥꯁꯦ ꯑꯃꯅꯤ ꯈꯪꯗꯅ ꯍꯦꯛꯇ ꯆꯦꯟꯖꯜꯂ ꯖꯥꯠꯂꯥ ꯃꯁꯛ ꯃꯇꯧꯅꯁꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯕꯅꯤꯅ ꯃꯥꯗꯤ ꯀꯃꯥꯏꯅ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯈꯪꯗꯅ ꯚꯥꯞꯅ ꯌꯥꯝꯅ ꯁꯥꯒꯠꯂꯒ ꯉꯥꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯁꯤꯁꯨ ꯃꯉꯣꯟꯗ ꯉꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒꯁꯨ ꯃꯥꯁꯨ ꯈꯔꯗꯤ ꯈꯪꯉꯤꯗꯅ ꯃꯥꯁꯦ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯁꯥꯒꯩꯁꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯕꯖꯥꯠꯅꯤ ꯈꯔ ꯆꯥꯎꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯈꯤꯇꯪ ꯍꯦꯛ ꯌꯥꯝꯅ ꯐꯖꯅ ꯇꯧꯔꯛꯏꯉꯩꯗꯤ ꯃꯥ ꯍꯦꯛ ꯑꯣꯏꯕ ꯁꯥꯒꯩꯗꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯩ ꯃꯥꯅꯁꯨ ꯃꯤꯒꯤ ꯂꯩꯇꯦ ꯂꯥꯏꯔꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯛꯄ ꯀꯥꯟꯗ ꯆꯥꯛ ꯂꯪꯊꯣꯛꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯐꯖꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯃꯉꯣꯟꯗ ꯂꯩꯖꯈꯤꯗꯦ ꯑꯗꯒꯤ ꯆꯦꯟꯕ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯍꯥꯏꯅꯔꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯄꯜꯁꯤꯡꯁꯤꯅꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯦ ꯂꯦꯞꯅꯔꯁꯦꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯁꯤꯗꯤ ꯃꯊꯥ ꯁꯥꯔꯝꯅꯤꯀꯣ ꯑꯗꯩ ꯈꯤꯇꯪ ꯇꯞꯅ ꯍꯣꯡꯉꯒꯗꯤ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯍꯥꯏꯔꯦꯀꯣ ꯂꯨꯍꯣꯡꯒꯗꯕꯁꯨ ꯃꯇꯝꯗꯤ ꯂꯦꯞꯅꯕ ꯂꯥꯛꯑꯅꯤ ꯃꯇꯝ ꯂꯦꯞꯅꯕ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯐꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯈꯪꯗꯣꯛꯄꯁꯨ ꯍꯦꯛ ꯐꯩꯅꯦ ꯈꯣꯠꯂꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯐꯠꯇꯕ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯟꯅ ꯊꯥꯏꯅꯗꯧꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯆꯥꯛꯆꯠꯂꯝꯗ ꯃꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯐꯦꯠ ꯈꯪꯗꯣꯛꯄꯅꯗꯤ ꯐꯩ ꯀꯥꯏꯅ ꯍꯥꯏꯕꯗ ꯁꯨꯝ ꯍꯪꯅꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ ꯁꯤꯗꯩ ꯊꯤꯒꯠꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯑꯁ ꯅꯣꯏ ꯑꯉꯥꯡꯗꯣ ꯄꯤꯔꯛꯀꯅꯣ ꯁꯤꯅꯦꯕ ꯅꯣꯏ ꯑꯉꯥꯡꯗꯣ ꯍꯦꯛ ꯄꯤꯔꯛꯄ ꯀꯥꯟꯗ ꯑꯉꯥꯡꯗꯣ ꯈꯛꯇꯅꯤ ꯋꯥꯗꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯅꯤ ꯑꯩꯅ ꯍꯥꯏꯔꯛꯄꯅꯦꯗꯤ ꯍꯥꯏꯔꯨꯅꯨ ꯑꯗ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯂꯣꯏ ꯊꯛꯄ ꯆꯥꯕ ꯌꯥꯝ ꯄꯥꯝꯕ ꯌꯨ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯄꯨꯔꯥ ꯊꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯃꯃꯥꯁꯨ ꯊꯛꯑꯕꯖꯥꯠꯅꯤꯀꯣ ꯑꯗꯒꯤ ꯅꯣꯏꯒꯤ ꯑꯉꯥꯡꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯨ ꯅꯣꯡꯃꯁꯨ ꯄꯩꯁꯥ ꯇꯥꯟꯖꯅꯤ ꯈꯣꯠꯆꯅꯤ ꯈꯪꯗꯕ ꯉꯥꯎꯁꯟꯅꯕ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯤꯅꯤ ꯅꯣꯏ ꯄꯤꯔꯛꯀꯅꯨꯀꯣ ꯄꯤꯔꯛ ꯇꯥꯔꯗꯤ ꯅꯣꯏ ꯑꯉꯥꯡꯁꯦ ꯌꯥꯝ ꯋꯥꯅꯤ ꯈꯣꯠꯅꯤꯅ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯛꯄꯁꯤꯗ ꯃꯣꯏ ꯑꯍꯟꯁꯤꯡꯁꯦ ꯑꯃꯨꯛ ꯃꯊꯥ ꯁꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯑꯦꯕꯀோ ꯏꯕꯦꯝꯃ ꯅꯪ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯃꯤꯅꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝꯅ ꯊꯥꯖꯒꯟꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯤꯅ ꯍꯥꯏꯔꯛꯄꯅꯤ나 ꯌꯦꯡꯉꯨ ꯂꯧ ꯏꯪꯈꯣꯜ ꯐꯥꯎ ꯐꯖꯅ ꯂꯩꯇꯦ ꯃꯤꯉꯣꯟꯗ ꯃꯤꯒꯤꯗ ꯁꯩꯗꯥꯡꯉꯒ ꯂꯩꯕꯅꯤ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯊꯤꯒꯠꯍꯧꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯊꯥꯁꯨ ꯌꯥꯝ ꯁꯥꯖꯔꯦꯀꯣ ꯃꯥꯁꯦ ꯃꯥ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤꯗꯨꯕꯨ ꯈꯣꯠꯂꯤꯗꯨꯕꯨ ꯃꯥ ꯁꯥꯎꯅꯤꯡꯕ ꯈꯔ ꯉꯥꯡꯉꯦ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯈꯣꯠꯄꯒꯤꯅꯤ ꯍꯥꯏꯖꯜꯂꯛꯑꯦꯕꯀꯣ ꯅꯨꯄꯤꯁꯦ ꯁꯥꯎꯔ ꯍꯥꯏ ꯅꯪ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯅꯣꯏ ꯌꯨꯝ ꯁꯥꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯀꯥꯏꯅ ꯐꯣꯇꯣꯒ ꯊꯥꯔꯛꯏꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯕ ꯌꯥꯗ꯭ꯔꯥ ꯅꯪꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯤꯕꯨ ꯀꯩꯅꯣꯀꯣ ꯑꯩ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯈꯣꯠꯂꯤ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯨꯔꯕꯅꯤꯅ ꯍꯥꯏꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯁꯦ ꯅꯨꯄꯤ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯂꯩꯔꯒꯗꯤ ꯃꯥꯁꯦ ꯆꯞ ꯌꯨꯡꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯍꯣꯡꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯕꯁꯤꯕꯣ ꯀꯥꯏꯅꯒ ꯑꯗꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ FB ꯑꯦꯀꯥꯎꯟꯁꯦ ꯄꯤꯔꯧꯁꯤꯅꯤ ꯄꯥꯏꯒꯦ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ FB ꯑꯦꯀꯥꯎꯟꯁꯦ ꯄꯥꯏꯅꯁꯦ ꯁꯤꯅꯦꯀꯣ ꯑꯗꯒꯤ ꯄꯥꯏꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯥꯏ ꯅꯨꯄꯥꯁꯤ ꯍꯦꯛꯇ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯎ ꯌꯥꯗꯕ ꯑꯣꯏꯔꯝꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯑꯎꯕ I love you ꯀꯥꯏ ꯍꯥꯏꯕ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯅꯪ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯅꯨꯄꯤꯁꯤꯗ ꯍꯦꯛꯇ ꯗꯥꯎ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯃꯦꯁꯦꯁ ꯊꯥꯔꯝꯕ ꯈꯣꯠꯂꯝꯕꯁꯦ ꯂꯣꯏꯅ ꯊꯦꯡꯅꯕꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯊꯤ ꯁꯥꯎꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯥꯎꯅꯤꯡꯉꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯍꯥꯏ ꯅꯨꯄꯤꯁꯤꯒ ꯌꯥꯝ ꯀꯥ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯅ ꯈꯤꯇꯪ ꯃꯔꯤ ꯅꯛꯁꯟꯅꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕ ꯀꯃꯥꯏꯅ ꯍꯥꯏꯔꯒꯦꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯇꯧꯔꯤꯗꯨꯕꯨ ꯃꯥꯕꯨ ꯉꯥꯎꯔꯖꯥꯠꯂꯥ ꯑꯉꯥꯡꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯔꯛꯀꯅꯨꯀꯣ ꯑꯉꯥꯡꯗꯣ ꯍꯦꯛ ꯄꯤꯔꯛꯄ ꯀꯥꯟꯗꯅꯦ ꯃꯥ ꯃꯁꯥ ꯃꯊꯟꯇꯅꯤ ꯋꯥꯗꯣꯏꯁꯦ ꯅꯨꯄꯥꯗꯁꯨ ꯒꯟꯖꯥꯒ ꯌꯨꯒꯗꯣ ꯄꯨꯔꯥ ꯄꯨꯔꯒ ꯆꯠꯂꯕ ꯃꯤꯑꯣꯏꯕꯅꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯊꯕꯛ ꯁꯨꯅꯤꯀꯣ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯦ ꯄꯨꯡꯇꯠ ꯇꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛꯁꯦ ꯁꯨꯗꯣꯏꯅꯤ ꯁꯨꯔꯀꯥꯟꯁꯤꯗ ꯐꯪꯉꯛꯏꯕ
ꯁꯦꯜ ꯈꯔꯗꯣ ꯑꯗꯨꯅ ꯂꯣꯏ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯑꯍꯥꯎꯕꯁꯦ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯑꯗꯩ ꯏꯪꯈꯣꯜꯁꯤꯃ ꯃꯆꯦꯠꯁꯤꯃ ꯂꯩꯁꯟꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯤꯒꯤ ꯃꯀꯥꯗꯅꯤ ꯌꯦꯜꯂꯤꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯈꯟꯕ ꯅꯠꯇꯦ ꯃꯃꯥꯗꯨꯁꯨ ꯄꯨꯔꯥ ꯁꯥꯗꯥꯔꯣꯟ ꯑꯃꯅꯤ ꯁꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯄꯤꯔꯛꯀꯅꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯂꯩꯖꯁꯅꯨ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯍꯣꯡꯉꯒ ꯂꯩꯗꯣꯏꯁꯦ ꯃꯆꯥ ꯑꯃ ꯂꯩꯔꯀꯥꯟꯗ ꯈꯥꯏꯅꯔꯒ ꯁꯣꯏ ꯆꯠꯈꯤꯅꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯅꯍꯥꯗ ꯑꯗꯨꯝ ꯑꯧꯕ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯃꯤꯅꯤ ꯚꯥꯞꯃꯦꯟ ꯇꯥꯗꯕ ꯃꯤꯅꯤ ꯈꯣꯠꯄꯅꯦꯅ ꯍꯥꯏꯔꯛꯑꯕꯀꯣ ꯉꯁꯥꯏ ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯑꯅꯤ ꯁꯨꯖꯜꯂꯦ ꯑꯗꯩ ꯋꯥꯁꯦ ꯃꯣꯏꯁꯦ ꯈꯟꯅꯔꯦꯀꯣ ꯑꯍꯜꯁꯤꯡꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯃꯆꯥ ꯂꯩꯔꯒ ꯑꯃꯨꯛ ꯈꯥꯏꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯁꯦꯡꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯆꯦꯜꯂꯨꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯥꯟꯅꯕꯗ ꯂꯩꯖꯕꯅ ꯐꯩꯗ ꯅꯠꯇ꯭ꯔꯒ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯁꯅꯨ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯦ ꯋꯥ ꯂꯣꯏꯁꯟꯅꯔꯁꯦꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯦ ꯏꯕꯥꯅꯤ ꯋꯥ ꯂꯣꯏꯁꯟꯅꯔꯁꯤ ꯈꯣꯠꯂꯁꯤꯅ ꯇꯧꯕꯗꯒꯤ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒ ꯂꯩꯔꯦ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯔꯦꯀꯣ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯤꯑꯣꯏꯕꯁꯦ ꯉꯥꯡꯅꯅꯤꯡꯕꯗꯅꯤ ꯉꯥꯡꯅꯔꯤꯁꯦ ꯃꯥꯁꯦ ꯆꯠꯊꯣꯛꯇ꯭ꯔꯦ ꯃꯄꯥꯁꯦ ꯀꯌꯥ ꯊꯣꯛꯇ꯭ꯔꯦ ꯃꯥꯁꯦ ꯊꯣꯛꯁꯨ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯈꯣꯡꯕ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯅꯨꯄꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯗꯣ ꯃꯥꯁꯦ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯨꯞ ꯀꯥꯏꯁꯦ ꯈꯤꯇꯪ ꯍꯦꯛ ꯌꯥꯎꯖꯔ ꯈꯣꯠꯂ ꯍꯥꯏꯗꯤ ꯏꯁꯥꯅ ꯇꯥꯟꯖꯔꯛꯄ ꯁꯦꯟꯗꯨꯅ ꯃꯔꯨꯞ ꯀꯩꯀꯥꯒ ꯌꯥꯎꯔꯒ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯄꯗꯣꯀꯣ ꯏꯁꯤꯡꯍꯩꯗꯤ ꯇꯨꯡꯁꯜꯂꯦꯅ ꯀꯥꯏꯅ ꯈꯟꯖꯕꯩ ꯋꯥꯈꯜ ꯁꯨꯝ ꯂꯩꯔꯦ ꯐꯅ ꯀꯨꯏꯅ ꯃꯥꯁꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯒ ꯊꯦꯡꯅꯗ꯭ꯔꯦꯕꯀꯣ ꯁꯨꯄꯨꯟ ꯄꯨꯟꯗ꯭ꯔꯦꯕ ꯑꯗꯩ ꯐꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥ ꯑꯃꯈꯛ ꯈꯪꯅꯩ ꯃꯥꯒ ꯀꯃꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯂꯣꯠꯆꯔꯒꯦ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯕꯤꯔꯛꯑꯦꯗ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯦ ꯑꯗꯩ ꯃꯥꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯅꯪꯁꯦ ꯁꯤꯡꯒꯜꯂꯥ ꯁꯤꯅꯤ ꯍꯪꯉꯛꯏꯁꯦ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯃꯥꯅꯦ ꯑꯩ ꯁꯤꯡꯒꯜꯅꯦ ꯍꯥꯏ ꯑꯣ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯦꯟ ꯅꯨꯄꯥ ꯑꯃ ꯂꯩ ꯆꯍꯤꯁꯨ ꯈꯔ ꯌꯥꯝꯁꯜꯂꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯑꯦ ꯑꯗꯣ ꯅꯪ ꯃꯥꯒ ꯈꯪꯅꯧ ꯈꯣꯠꯅꯧ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯅꯤ ꯈꯣꯠꯄꯅꯤ ꯅꯪ ꯈꯪꯅꯧꯀꯣ ꯁꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗ ꯃꯇꯥꯡꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯈꯪꯅꯅꯤꯡꯕꯗꯤ ꯀꯌꯥ ꯄꯣꯛꯇ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯃꯔꯛꯇ ꯁꯨꯝ ꯈꯪꯅꯧ ꯈꯣꯠꯅꯧ ꯀꯥꯏꯅ ꯑꯦꯐꯕꯤꯗ ꯀꯩꯗ ꯊꯦꯡꯅꯔ ꯃꯥꯁꯦ ꯅꯨꯄꯥ ꯑꯃ ꯑꯅꯤꯗꯤ ꯃꯥꯁꯦ ꯈꯪꯅꯖꯈꯤꯕ ꯈꯪꯅꯔꯨꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯆꯔꯨ ꯃꯥꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯍꯥꯏꯗꯣꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯑꯩ ꯂꯥꯞꯊꯣꯛꯈꯤꯕ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯁꯤꯗꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯄꯨꯔꯥ ꯂꯥꯞꯊꯣꯛꯑꯒ ꯂꯩꯔꯛꯑꯕꯅꯦꯕꯀꯣ ꯊꯥꯖꯕ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯁꯦ ꯍꯣꯏꯅꯗꯤ ꯍꯥꯏꯔꯦ ꯑꯗꯩ ꯁꯤꯃꯁꯨ ꯀꯅꯥ ꯈꯪꯅꯤ ꯃꯥꯒ ꯂꯥꯏꯕꯛ ꯃꯥꯟꯅꯔꯝꯃꯗꯤ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯈꯟꯖꯕ ꯃꯥꯁꯨ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯔꯤꯁꯤꯕꯣ ꯀꯥꯏꯅ ꯈꯜꯂꯒ ꯈꯪꯅꯈꯤꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗ ꯀꯣꯜ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤ ꯅꯨꯄꯥꯗꯣ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯣ ꯅꯪꯉꯣꯟꯗꯅ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗꯤ ꯐꯣꯟ ꯇꯧꯔꯛꯇꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯦ ꯇꯧꯔꯛꯇꯤꯌꯦꯅ ꯃꯥ ꯊꯕꯛ ꯆꯠꯂꯝꯒꯅꯤ ꯃꯥ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯖꯔꯛꯁꯅꯤꯗ ꯈꯣꯠꯁꯅꯤꯗꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯨꯄꯤꯁꯦ ꯍꯣꯏꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯀꯩꯁꯨ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯀꯩ ꯍꯥꯏꯅꯤ ꯐꯣꯟ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯕ ꯀꯥꯟ ꯑꯗꯨ ꯃꯉꯣꯟꯗ ꯀꯩꯝꯇ ꯐꯥꯎꯗꯦꯕꯀꯣ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯇꯧꯔꯛꯑꯦ ꯐꯔꯦ ꯇꯧꯔꯛꯇ꯭ꯔꯦ ꯐꯔꯦ ꯁꯤꯅꯤ ꯑꯗꯣ ꯎꯆꯤꯟꯅꯥꯆꯤꯟꯅ ꯇꯧꯔꯛꯑꯦ ꯅꯨꯄꯥꯁꯦ ꯇꯧꯔꯒ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯅꯝꯕꯔ ꯄꯤꯔꯛꯄꯅꯤ ꯁꯨꯝꯅ ꯁꯨꯝ ꯈꯪꯅꯕ ꯂꯣꯏꯅꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯈꯣꯠꯇꯣꯏ ꯅꯠꯇ꯭ꯔꯥꯅ ꯅꯨꯄꯤꯁꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯒꯤ ꯍꯪꯉꯛꯑꯦ ꯅꯨꯄꯥꯁꯤꯅꯁꯨ ꯀꯣ ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯅꯪꯒꯁꯦ ꯀꯃꯥꯏꯅ ꯇꯧ ꯈꯪꯅꯔꯤꯅꯣ ꯀꯥꯏꯅꯒꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯏꯕꯥꯅꯤ ꯈꯪꯅꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯑꯗ ꯃꯇꯝ ꯈꯔ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯁꯤꯗꯀꯣ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯃꯥꯁꯦ ꯐꯕ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯤꯕ ꯑꯗꯩ ꯑꯁꯦꯡꯕ ꯋꯥ ꯉꯥꯡꯕ ꯑꯗꯩ ꯈꯝꯃꯟꯕ ꯑꯗꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯔꯣꯏꯒꯦ ꯊꯥꯖꯔꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯦꯀꯣ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯃ ꯑꯣꯏꯕꯗꯣꯀꯣ ꯈꯝꯍꯟꯕꯒꯤ ꯃꯇꯧ ꯑꯗꯩ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯑꯗꯩ ꯑꯉꯥꯡꯁꯨ ꯅꯠꯅꯗ꯭ꯔꯦ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯩ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯆꯍꯤ ꯃꯇꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥꯁꯤꯅꯁꯨ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯪ ꯐꯥꯒꯤ ꯇꯥꯊꯣꯛꯀꯅꯨ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄꯗꯒ ꯀꯣꯏꯒꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏꯅ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯅꯨꯡꯁꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯅ ꯅꯨꯄꯤꯁꯦ ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦꯀꯣ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯑꯍꯥꯟꯕꯗꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯌꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯤꯁꯤꯁꯨ ꯄꯥꯏꯔꯦ ꯃꯥꯅ ꯐꯤ ꯁꯥꯕ ꯊꯕꯛ ꯇꯧꯕ ꯈꯣꯠꯄꯗ ꯄꯥꯏꯔꯦ ꯅꯨꯄꯥꯁꯨ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦꯀꯣ ꯅꯨꯄꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯁꯨ ꯐꯣꯟꯁꯦ ꯑꯗꯨꯝ
painaraga lay aduga amuk kamain tawgeda sai video call se thabak halaka sa video call se torokte ba video call wari sanarani sanaraga dum tumthagi banu pa se thabak shuru bai wa bagi tumda ba de nupi shi ma su tumthagi ba se maina phana kuina moi bani se nu sinar kan daga unarure ko ma se thengnarure de nupi sina ma se pamjaba nu shi ba haibadu oire nupa sina su ma se pamjaba nu shi ba haibadu oire adu nupi se ma se amukti wakal se khandar pakanda yam nungai se deba ko aina mangonda wari se kamai hawdokani hawdoga ma se bu aingondagi lapthokhiba jala natraga thina sayek to jala kaina khanbado sagi mana mamangda amani thengnabada mondagi laithoga lapthoga chatkibanina hawjiki nupa sida mana haibase ngamdreba ko dewa saido khraga ka ai adum totke habisu ngamdabi haidoge habisu ngamdabi mangode kani khanjan naba nungai taba masada phungbang naba ko nungai bam khangdabi adumadi masas adum chayet narga leye mase de moibani khak unadana khotana pusi awa nungai wari myam sanare adagi khoi chenbagi matam se moibani se thanare bako angang masana trabani neibani mangon bukar ga su chen bu chela ga su bani sigi thas smai toroga luhong bakot pa hainu pasna ayum semjan gige ayum di semjan recordry adu yum sintang semjalaga di nang su lakpada kitang ka nungdo kitang masana na layraga di kholaga di kan adumaina haiba sida ko hojiki nupi se ma su yare le yarga moi ani si achet pamari thamkre haidi chendringai marak sida moi bani se yumban mari se thamkre ba nupi sina su nupa se yamna thaja jai adu nuksibani na ma su ya thokre ba ko adai ma se hairge na se khalle ko aina luhong ai moi bani thana matam se naksal aba naksal pa kan nupi sina aina sum minamaga layraga di karigumba mana ko na khanga di engon yam warogani adu man aishu asu yamna nushiri sibu taseng mana ibu thamoi sengna nungsibiba oiragadi ma yarakani da ai asoiba mana masu khangbigani aina soigena soibadi natte thamoi amagi awawa maisak thamoi mana khangpam to ida na khallaga mana nupa sida haireba ko kainom ta haige na pasna hayo kai wa no sine ai mas haige tora mas haiba ngamdre ai mamang da kaino to bani mas ngamdre asko na haige da haige dre ko ai sigi matung da mo ani se muk thengnai unai ko unaragan sida nupa sina ga paisa ga pirami hai ki kaino sida nei namana bi naw bi sing kainom chamino khomino kaina ga pirami hai sigi namise sisina moi bani gi unabase punsigi oina aroibani hai ko sigi namisida ai sigi matung dagi amuk mase ma masagi areiba thauna singse oina fudoraga mana doma haimsan aino na kainom ta haige na ko hayu kaino nang haining budo si mahai wari jeli theni pisna ai sumai to na khoda chelure kholure sine wari se haibda nupa se karim haikte mase tumin na targa lebo ko aduga nupa se kama haikada siarse to kem khalo nu se dubu wari ne na potharo aishu tumrage thenge kem khanjelu na ai kem khande se sineba haris ade nupi se ma se wai muk sangjabdo o ai aseng wari se khangbira bani mana thajabire de mana su ai ki thamoi se masa khangbire khala nupi se ma se su madha di kokjare de nongala pakanda nupa se ma se call torok trebo ko hana torok pa timing ade moi bani dum phone ga paina dana khotana to se torok trene adagi hojiki nupi se ma se kharasu khanjanare kharasu nungai treba ma se wakal je na hangai toraga isu ikai ba ma phone to sange ju ko almai thabak na yada dana tori oramni daina khallaga ma se ngai re ko ikai nu siam yana khale angang musa suna tabani da tinami dang se phone se tor manda badagi nupi sina oina toreba nupa sida na hangai di nupa sina hana dum tor ini ko adun pisna nang kai dorage phone torok tradi khotradi nang ai wari do taro badagi nang ai ga loina ba se pam drobo talabo na khoje yam tanik yam ikai nu shiana na hai nu pasna nangak tang payo ai mapan da thoke sineba khoma khobai lei sineba ni pisna hoi na nu pa thongan thoga wari sanara kan sanare wari se nu pasna khoi ima di khar phai do khoi ba di yam berani nang si chelure ga kaina khangandi khobana salan sani ai no da kamai hai du no khangde ai I ma time sar ai kai do du no khangdre ai ma time sai kholi na na scan ni ma time sa bete da ga ma si to bon khang doi mo mo to utpas da ni pisina hai ado
ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒꯗꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯅ ꯆꯦꯟꯅꯤꯡꯗꯅ ꯆꯦꯜꯂꯨꯕꯗꯤ ꯅꯠꯇꯦ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯁꯣꯏꯕꯅꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯁꯔꯨꯛꯇꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯕꯅꯤ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯐꯖꯅꯁꯨ ꯅꯨꯡꯁꯤꯅꯔꯤꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯗꯤ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯖꯩꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯆꯨꯝꯅ ꯈꯨꯝꯃꯛꯀꯗ꯭ꯔꯥ ꯈꯜꯂ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯈꯪꯗꯦ ꯈꯣꯏꯕꯥꯗꯤ ꯅꯪ ꯈꯪꯗꯇꯣꯏꯅꯦ ꯈꯣꯏꯕꯥꯗꯤ ꯄꯨꯔꯥ ꯃꯆꯤꯡ ꯑꯃꯅꯤ ꯈꯣꯏ ꯃꯥꯅ ꯈꯤꯇꯪ ꯐꯩ ꯈꯣꯠꯂꯦꯅ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯊꯝꯃꯒꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯀꯛꯈ꯭ꯔꯦ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯞꯄꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯁꯤꯕꯅꯁꯨ ꯍꯦꯛ ꯍꯦꯟꯖꯜꯂꯨꯒꯨꯝ ꯇꯧ ꯑꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯦ ꯑꯆꯦꯠꯄ ꯃꯔꯤꯁꯨ ꯊꯝꯈ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩꯕు ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯖꯗꯕꯗꯣ ꯃꯥꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯟꯕꯩ ꯃꯥꯅ ꯃꯦꯁꯦꯖꯁꯦ ꯑꯗꯨꯝ ꯊꯥꯏꯌꯦꯕꯀꯣ ꯀꯣꯜ ꯇꯧꯋꯦ ꯑꯗꯩ ꯃꯦꯁꯦꯖ ꯊꯥꯏ ꯀꯣꯜꯁꯦ ꯄꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯄꯥꯏꯔꯛꯇꯕꯁꯨ ꯌꯥꯎꯏ ꯃꯥ ꯃꯦꯁꯦꯖꯁꯦ ꯐꯖꯅ ꯊꯥꯏ ꯅꯪ ꯑꯩꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤꯁꯨ ꯊꯝꯃꯒ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕ ꯍꯣꯏ ꯑꯩꯅ ꯁꯣꯏꯔꯨꯔꯦ ꯆꯦꯜꯂꯨꯕꯒꯤꯗꯤ ꯑꯩ ꯁꯣꯏꯔꯨꯔே ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯅꯤꯡꯗꯅ ꯁꯣꯏꯈꯤꯕꯗꯤ ꯅꯠꯇꯦꯁꯦ ꯃꯥꯁꯨ ꯀꯣ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯩ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯥꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯀꯣꯜꯁꯦ ꯑꯃꯨꯛ ꯇꯧꯔꯦ ꯀꯣꯜꯁꯦ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯁꯥꯟꯅꯗꯒꯨꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯃꯉꯣꯟꯗ ꯂꯧꯔꯝꯕ ꯀꯦꯌꯔ ꯑꯗꯩ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯀꯣꯜ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦꯕꯀꯣ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯦꯡꯉꯦ ꯄꯨꯡ 12:30 ꯇꯥꯔꯀꯥꯟꯁꯤꯗ ꯀꯣꯜꯁꯦ ꯇꯧꯔꯛꯄꯖꯥꯠꯅꯤ ꯇꯧꯔꯀꯥꯟꯁꯤꯗ ꯄꯥꯏꯈꯠꯂꯦ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯦꯛꯇ ꯍꯤꯗꯥꯛꯁꯦ ꯍꯦꯛꯇ ꯐꯨꯜꯗ ꯉꯥꯎꯔꯒ ꯃꯥ ꯇꯧꯔꯛꯄꯖꯥꯠꯅꯦꯕ ꯀꯣꯜꯁꯦ ꯑꯗ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯅꯪ ꯊꯣꯛꯂꯛꯎ ꯆꯦꯟꯁꯤ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅோ ꯈꯣꯠꯇꯣꯏꯅꯣ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯅꯪꯒ ꯑꯩꯒꯁꯦ ꯉꯁꯤ ꯏꯕꯥꯅꯤ ꯍꯦꯛ ꯆꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯂꯨꯍꯣꯡꯕꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯌꯦꯡꯉꯣ ꯑꯩ ꯏꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯑꯁ ꯅꯪ ꯆꯦꯜꯂꯨꯔꯒ ꯈꯪꯉꯕ ꯑꯁ ꯑꯁꯤ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯂꯧꯔꯦꯒ ꯍꯥꯏꯕꯗ ꯑꯁ ꯑꯩ ꯁꯨꯡꯉꯝ ꯉꯁꯤ ꯅꯪꯅ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕꯀꯣ ꯏꯕꯥꯅꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯅꯤꯅ ꯇꯧꯈꯠꯂꯛꯑꯕ ꯍꯤꯗꯥꯛꯇꯣ ꯉꯥꯎꯁꯜꯂꯒ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯊꯣꯛꯁꯤꯁꯨ ꯀꯗꯥꯏ ꯍꯥꯏꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯁꯦ ꯐꯠꯇꯅ ꯑꯃꯨꯛ ꯈꯟꯗꯕ ꯌꯥꯄꯣꯠꯇꯦ ꯄꯨꯡ 12:30 ꯊꯣꯛꯎꯔꯒ ꯐꯠꯇꯅ ꯊꯣꯛꯑꯗꯤ ꯅꯤꯁꯥ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯒ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯗꯤ ꯐꯕ ꯅꯤꯁꯥꯁꯨ ꯈꯔ ꯆꯥꯁꯤꯜꯂꯒ ꯀꯣꯜ ꯑꯐꯕꯇ ꯈꯟꯕ ꯅꯠꯇꯦ ꯃꯣꯏ ꯑꯁꯥꯎꯕꯒꯤ ꯑꯄꯥꯏꯄꯣꯠꯅ ꯄꯣꯠ ꯊꯣꯡꯉꯝꯃꯗꯤ ꯗꯁꯥ ꯇꯥꯗꯣꯏꯁꯤ ꯅꯨꯄꯤꯗꯨ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯈꯔ ꯈꯟꯕ ꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯑꯗꯩ ꯃꯔꯩ ꯌꯦꯠꯅ ꯈꯣꯠꯅ ꯇꯧꯕꯗ ꯅꯨꯄꯥꯅ ꯏꯟ ꯈꯣꯠꯇꯅ ꯇꯧꯔꯛꯑꯣꯀꯣ ꯑꯗꯩ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅꯤ ꯈꯪꯗꯦ ꯈꯧꯔꯤꯒ ꯃꯦꯠꯂꯦꯅ ꯈꯜꯂꯣ ꯑꯗꯨꯃꯛꯁꯨ ꯈꯜꯂꯝꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯃꯥꯅ ꯊꯦꯝꯖꯩꯀꯣ ꯅꯨꯄꯥꯁꯤꯗ ꯍꯣꯏ ꯐꯔꯦ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯆꯦꯜꯂꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯗꯨꯗꯣ ꯄꯥꯝꯗ꯭ꯔꯦꯅ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯑꯒ ꯅꯣꯡꯉꯥꯟꯕꯒ ꯏꯕꯥꯅꯤ ꯈꯥꯎꯌꯩ ꯇꯧꯔꯒ ꯂꯨꯍꯣꯡꯕꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯆꯦꯟꯕ ꯍꯥꯏꯅ ꯍꯥꯏꯅꯔꯦꯀꯣ ꯅꯨꯄꯥꯁꯦ ꯍꯣꯏ ꯑꯗꯨꯗꯩ ꯊꯝꯃꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩ ꯀꯣꯜ ꯇꯧꯔꯒꯦ ꯄꯨꯡꯁꯤꯡꯗꯣ ꯍꯥꯏꯅꯔꯤꯕ ꯆꯦꯜꯂꯁꯤ ꯁꯤꯅꯦꯕꯀꯣ ꯍꯣꯏꯅ ꯍꯥꯏꯅꯔꯦ ꯅꯨꯄꯤꯁꯦ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯃꯥꯅ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯐꯝ ꯊꯣꯛꯏꯗ ꯑꯩꯅꯁꯨ ꯃꯥ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯤꯅ ꯈꯜꯂꯒ ꯇꯨꯝꯊꯔꯦꯀꯣ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯉꯥꯏꯖꯔꯤꯕꯅꯤ ꯈꯧꯔꯥꯡꯅ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯀꯣꯜ ꯇꯧꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯅꯨꯄꯥꯁꯤꯅꯅꯦ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯅ ꯍꯥꯏꯔꯛꯑꯕ ꯋꯥꯁꯦ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯇꯥꯏꯃꯤꯡꯗꯒꯤꯁꯨ ꯈꯔ ꯊꯦꯡꯊꯅ ꯇꯧꯔꯛꯑꯒ ꯅꯨꯄꯥꯁꯤꯅ ꯑꯩꯗꯣ ꯉꯁꯤ ꯂꯥꯛꯄꯗꯣ ꯌꯥꯔꯔꯣꯏ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯦꯅ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯨ ꯌꯥꯏ ꯀꯩꯗꯧꯒꯦ ꯅꯪ ꯊꯕꯛꯇꯨꯅ ꯂꯨꯏ ꯅꯪ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯠꯊꯣꯛꯎꯔꯣꯅ ꯃꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯨꯝꯃꯦꯕꯀꯣ ꯃꯤꯅꯥꯏꯒꯤ ꯅꯨꯃꯤꯠꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯦ ꯀꯃꯥꯏꯅꯗꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯅꯨꯡꯗꯥꯡꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯅꯔꯒ ꯅꯣꯡꯉꯥꯜꯂꯀꯥꯟ ꯃꯥ ꯅꯤꯁꯥ ꯍꯜꯂꯀꯥꯟꯗ ꯄꯨꯔꯥ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯇꯥꯏꯞꯇ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯀꯥꯏꯅ ꯈꯟꯖꯔꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯩ ꯈꯟꯁꯨ ꯈꯜꯂꯦ ꯅꯨꯄꯤꯁꯤꯅ ꯑꯩꯁꯤꯕꯨ ꯃꯥꯅ ꯍꯣꯏ ꯁꯥꯟꯅꯐꯝ ꯊꯣꯛꯏꯗꯀꯣ ꯃꯥꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯗꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒꯁꯨ ꯃꯥ ꯑꯩꯒꯤꯗꯃꯛꯇ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯔꯁꯨ ꯂꯦꯞꯀꯅꯤꯀꯣ ꯑꯩꯅ ꯆꯦꯜꯂꯨꯕꯒꯤꯅꯤꯀோ ꯑꯩꯅ ꯆꯦꯟꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯅ ꯉꯁꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯃꯤꯔꯥꯏꯔꯤꯁꯦ ꯃꯤꯔꯥꯏꯔꯝꯃꯣꯏꯀꯣ ꯑꯩ ꯏꯁꯥꯁꯦ ꯀꯩꯝꯇ ꯍꯦꯛ ꯁꯦꯟꯅꯖꯍꯧꯗ꯭ꯔꯕ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯨꯕ ꯊꯕꯛ ꯇꯧꯕꯒꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯑꯩꯁꯦ ꯂꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯍꯟꯕꯤꯔꯤꯅꯣ ꯀꯥꯏꯅꯒ ꯃꯥꯁꯦ ꯈꯜꯂꯦ ꯁꯤꯗꯒꯤ ꯀꯌꯥ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯦꯁꯦꯖꯀ ꯊꯥꯗꯅ ꯀꯣꯜꯒ ꯇꯧꯗꯅ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ
ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯟꯅ ꯅꯨꯄꯥꯗꯣ ꯐꯣꯡꯗꯣꯛꯆꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥꯁꯨ ꯇꯣꯛꯈ꯭ꯔꯦꯀꯣ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏꯗ ꯑꯗꯨꯝ ꯊꯝꯃꯒ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗ ꯅꯣꯡꯃ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏ ꯀꯣꯜꯁꯦ ꯃꯤꯁ ꯀꯣꯜ 3 ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯥꯁꯨ ꯐꯣꯟ ꯋꯥꯔꯤꯁꯨ ꯄꯥꯛꯅ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯅꯨꯄꯥꯗꯨꯒꯤ ꯀꯣꯜ ꯂꯥꯛꯀꯅꯤꯁꯨ ꯈꯪꯗꯕꯅꯤꯅ ꯐꯣꯟꯁꯦ ꯃꯥꯅ ꯁꯥꯏꯂꯦꯟ ꯊꯝꯃꯒ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯕ ꯍꯜꯂꯛꯑꯀꯥꯟꯗ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕꯁꯤꯗ ꯃꯥ ꯀꯣꯜ ꯇꯧꯋꯦ ꯀꯣꯜ ꯇꯧꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯑꯩ ꯉꯁꯥꯏ ꯅꯣꯏꯗ ꯅꯣꯏꯔꯣꯝꯗ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯦ ꯑꯗ ꯅꯪꯗꯣ ꯁꯨꯝ ꯎꯅꯤꯡꯗꯅ ꯅꯪꯗꯣ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤꯗꯤ ꯈꯔ ꯁꯥꯟꯅꯩ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯁꯨ ꯑꯃꯨꯛ ꯑꯗꯒꯤ ꯂꯧꯕꯤꯔꯣꯗꯅ ꯆꯦꯜꯂꯁꯤꯗꯅ ꯍꯥꯏꯔꯨꯔꯒꯁꯨ ꯍꯥꯏꯃꯛꯇꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯑꯗꯅ ꯍꯥꯏꯕꯁꯨ ꯍꯦꯛ ꯊꯣꯛꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅꯀꯣ ꯁ꯭ꯇꯦꯇꯁꯇ ꯊꯝꯃꯛꯄꯖꯥꯠꯅꯤꯗ ꯏꯃꯥꯒꯤ ꯃꯃꯧ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯒꯤꯅꯤ ꯍꯥꯏ ꯃꯥꯁꯦ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕꯖꯥꯠꯅꯤ ꯑꯗ ꯁ꯭ꯇꯦꯇꯁꯁꯦ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯎꯔꯨꯕꯁꯤꯗꯀꯣ ꯃꯥꯁꯦ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯔ ꯃꯥꯜꯂꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯃꯥꯁꯦ ꯍꯥꯏꯅ ꯁꯤꯡꯅꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯨꯅ ꯁ꯭ꯇꯦꯇꯁꯇꯨ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯌꯦꯡꯕꯗꯒꯤ ꯀꯔꯤ ꯋꯥꯈꯜꯗꯩ ꯀꯛꯏꯅꯣ ꯎꯖꯔꯁꯅꯨ ꯍꯥꯏꯅ ꯊꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯛ ꯎꯕꯗꯨꯗ ꯃꯥ ꯎꯔꯦ ꯈꯪꯈ꯭ꯔꯦ ꯌꯥꯔꯦ ꯈꯪꯈ꯭ꯔꯕꯅꯤꯅ ꯀꯛꯑꯒꯦ ꯀꯥꯏꯅꯕꯨ ꯈꯜꯂꯤꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯀꯛꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯍꯥꯏꯒꯦꯗꯤ ꯈꯜꯂꯦꯀꯣ ꯅꯨꯄꯥꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯀꯥꯏꯅꯒ ꯍꯥꯏꯅꯤꯡꯕꯁꯦ ꯃꯥꯁꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯀꯣ ꯅꯨꯄꯤꯁꯤꯅ ꯊꯝꯕ ꯁ꯭ꯇꯦꯇꯁ ꯅꯨꯄꯥ ꯃꯥꯅ ꯎꯏ ꯅꯨꯄꯥꯁꯤꯅ ꯊꯝꯕ ꯁ꯭ꯇꯦꯇꯁ ꯅꯨꯄꯤ ꯃꯥꯅ ꯎꯏꯀꯣ ꯃꯔꯛꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅꯤꯡꯕꯀꯣ ꯏꯕꯥꯅꯤꯅ ꯃꯃꯥꯡꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯉꯥꯡꯅꯈꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯅꯪ ꯉꯥꯛꯄꯤꯌꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯨꯒ ꯃꯔꯥꯏꯕꯛ ꯐꯕꯤ ꯃꯍꯥꯛꯇꯨꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯑꯩꯗꯤ ꯆꯦꯜꯂꯨꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯅꯪꯒ ꯍꯟꯇꯛ ꯃꯄꯣꯛꯁꯤꯒꯤ ꯊꯨꯡꯅꯧ ꯍꯥꯏꯕꯗꯣ ꯇꯝꯂꯝꯗ꯭ꯔꯦꯗꯀꯣ ꯀꯥꯏꯅꯒ ꯋꯥꯍꯩ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅꯤꯡꯕꯁꯦ ꯃꯥꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯨꯃꯤꯟꯅ ꯀꯞꯄ ꯇꯨꯃꯤꯟꯅ ꯅꯤꯡꯊꯥ ꯇꯧꯕꯗꯨꯅ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ ꯑꯗꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯔꯨꯝꯁꯦ ꯅꯨꯄꯥꯁꯤꯒꯤ ꯁꯦꯝꯖꯤꯟꯕꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯑꯃꯨꯛ ꯊꯝꯃꯛꯑꯕ ꯑꯗꯩ ꯁꯤꯗ ꯁꯨꯝ ꯊꯝꯕꯁꯤꯗꯀꯣ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯩ ꯁꯤꯗꯗꯤ ꯅꯨꯄꯥꯁꯤꯅ ꯁ꯭ꯇꯦꯇꯁꯁꯦ ꯀꯛꯇ꯭ꯔꯦ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯩ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯈꯣꯠꯄꯒꯤ ꯎꯕꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥ ꯁꯣꯛ ꯆꯠꯄꯗꯣꯀꯣ ꯃꯣꯏꯕꯥꯅꯤꯅ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯔꯦꯀꯣ ꯑꯗꯨ ꯁꯤꯒꯤ ꯊꯥꯗ ꯆꯦꯟꯕ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯀꯥꯟꯗ ꯋꯥꯔꯤꯅ ꯃꯥꯒ ꯂꯣꯏ ꯁꯥꯟꯅꯔꯝꯃꯒ ꯃꯍꯨꯠꯇꯨꯅ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯁꯤꯟꯈꯤꯕꯗꯨꯗ ꯃꯁꯥ ꯃꯊꯟꯇꯅ ꯅꯤꯟꯗꯥ ꯄꯪꯇꯧꯗ ꯇꯧꯖꯔꯒ ꯃꯥꯁꯦ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏꯁꯤꯃ ꯁꯨꯡꯂꯩ ꯂꯩꯈꯤꯗ꯭ꯔꯦ ꯀꯞꯄꯦ ꯍꯥꯏꯌꯦ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯦ ꯍꯥꯏ ꯃꯥ ꯑꯗꯒꯤ ꯌꯦꯡꯕꯗꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯔꯨꯝꯗꯣ ꯍꯦꯛ ꯎꯕꯒ ꯁꯤꯁꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯦꯜꯂꯨꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯅꯪꯅ ꯁꯦꯝꯖꯤꯜꯂꯤꯕ ꯔꯨꯝꯁꯦ ꯑꯩꯅ ꯂꯥꯛꯀꯗꯕ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯂꯩꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯒ ꯂꯩꯗꯣꯔꯦꯀꯣ ꯀꯥꯏꯅ ꯈꯟꯕ ꯁꯨꯃꯥꯏꯅ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ ꯆꯥꯛꯅ ꯂꯤꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯗꯤ ꯈꯔꯗꯤ ꯆꯥꯎꯋꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯃꯁꯛꯇꯤ ꯈꯪꯗꯕ ꯂꯩꯀꯥꯏꯗꯨꯗꯤ ꯈꯪꯕ ꯂꯩꯗꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯥꯏꯅ ꯂꯩꯕꯁꯤꯗ ꯑꯃꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯑꯃ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯣꯏꯔꯁꯨ ꯂꯝ ꯖꯒꯥ ꯑꯦꯔꯤꯌꯥꯗꯤ ꯈꯪꯕ ꯅꯨꯄꯤ ꯃꯁꯛꯇꯤ ꯗꯥꯏꯔꯦꯛ ꯈꯪꯗꯕ ꯇꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯝꯕ ꯂꯝ ꯑꯃꯠꯇꯗꯒꯤ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯒꯤ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯈꯔ ꯐꯗꯧꯕ ꯑꯗꯨ ꯃꯣꯏꯒꯤ ꯂꯝꯗꯨꯗꯒꯤꯒ ꯅꯛꯅꯕꯒ ꯑꯣꯏꯁꯟꯕꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯔꯤꯅꯣꯅꯦꯅ ꯈꯜꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯇꯝꯕꯅ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ FBꯗꯀꯣ ꯁ꯭ꯇꯣꯔꯤ ꯊꯝꯕꯖꯥꯠꯅꯤꯗ ꯁꯨꯝ ꯋꯤꯁ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯥꯏꯗꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯆꯠꯄꯗꯨꯗ ꯁꯣꯏꯉꯥꯝꯗꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯌꯨ ꯈꯣꯠꯂꯣꯅ ꯃꯥꯅ ꯋꯤꯁꯁꯦ ꯄꯤꯈꯤ ꯍꯥꯏ ꯁ꯭ꯇꯦꯇꯁꯁꯦ ꯅꯨꯄꯥꯁꯤꯅ ꯁ꯭ꯇꯣꯔꯤ ꯊꯝꯕꯁꯦ ꯅꯨꯄꯥꯁꯤꯅ ꯎꯒꯦ ꯍꯥꯏꯀꯣ ꯑꯗꯩ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ 2 ꯅꯤꯃꯨꯛ ꯂꯩꯔꯒ ꯅꯨꯄꯥꯁꯦ ꯃꯥꯒꯤ
DP ꯁꯦ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯀꯥꯞꯃꯤꯟꯅꯕꯒꯤ ꯐꯣꯇꯣꯒ ꯊꯝꯃꯛꯄꯗꯨꯗꯀꯣ ꯁꯧꯖꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯊꯤꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯁ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯝꯗ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯖꯔꯦ ꯃꯥꯁꯨ ꯑꯗꯩ ꯃꯃꯥꯡꯗ ꯃꯣꯏꯕꯥꯅꯤꯅ ꯎꯅꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯗꯣ ꯑꯗ ꯄꯩꯁꯥꯒ ꯄꯤꯔꯝꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯃꯁꯤꯡꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯌꯦ ꯃꯥꯅꯤ ꯈꯜꯂꯒꯁꯨ ꯊꯝꯖꯔꯤ ꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦꯀꯣ ꯂꯥꯏꯕꯛ ꯊꯤꯗ꯭ꯔꯤꯉꯩ ꯃꯥꯅ ꯆꯦꯜꯂꯨꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯦꯡꯅꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯕꯗ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗ ꯊꯦꯡꯅꯕꯅꯤꯅ ꯅꯨꯄꯤꯁꯤꯒꯤ ꯅꯤꯡꯕ ꯀꯥꯏꯕꯗꯒꯤ ꯀꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯍꯦꯛ ꯆꯪꯉꯛꯄꯁꯦ ꯀꯥꯎꯔꯒꯁꯦ ꯍꯦꯛꯇ ꯉꯝꯃꯣꯏꯗꯣꯏꯅꯤ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯒ ꯇꯨꯝꯅꯈꯤꯕ ꯑꯗꯩ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯅꯕ ꯇꯧꯔꯒ ꯀꯥꯎꯕꯁꯦ ꯅꯨꯡꯁꯤꯕꯁꯦ ꯍꯦꯛꯇ ꯀꯥꯎꯕꯁꯦ ꯍꯦꯛꯇ ꯀꯥꯎꯅꯤꯡ ꯃꯇꯝꯗ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦꯗ ꯐꯅ ꯁꯥꯎꯅꯤꯡꯉꯒꯁꯨ ꯀꯥꯎꯔꯒꯦꯗ ꯀꯥꯏꯅ ꯈꯜꯂꯁꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯛꯄꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯒ ꯂꯦꯜꯂꯤ ꯍꯥꯏ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏꯀꯣ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯅ ꯀꯩꯁꯨꯗꯤ ꯄꯥꯝꯕꯤꯗꯕꯖꯥꯠꯅꯤꯗ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯁꯛꯁꯦ ꯄꯨꯛꯐ ꯐꯖꯕꯗꯤ ꯑꯣꯏꯔꯨꯗꯕꯅꯤꯅꯀꯣ ꯑꯁꯦꯡꯕ ꯅꯨꯄꯥꯁꯤꯡꯁꯦ ꯐꯖꯕꯗꯤ ꯉꯥꯎꯕꯖꯥꯠꯅꯤ ꯍꯣꯏ ꯐꯖꯕꯁꯤ ꯂꯣꯏꯅ ꯉꯥꯎꯅꯩ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯈꯜꯂꯒ ꯈꯔꯁꯨ ꯍꯦꯛ ꯌꯦꯡꯕꯤꯔꯗꯤ ꯐꯗꯧꯕꯀꯣ ꯏꯆꯝ ꯆꯝꯅ ꯁꯛ ꯊꯤꯇꯛ ꯇꯧꯅ ꯂꯩꯖꯕꯁꯨꯅꯦ ꯊꯃꯣꯏꯗꯤ ꯌꯥꯝ ꯐꯖꯕ ꯌꯥꯎꯕꯅꯦ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯍꯦꯛꯇ ꯉꯝꯗꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯀꯥꯏꯔꯕꯤ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦꯀꯣ ꯀꯥꯏꯅꯈ꯭ꯔꯗꯤ ꯀꯥꯏꯅꯈ꯭ꯔꯦ ꯃꯩꯆꯥꯛꯇꯨꯗꯤ ꯊꯃꯣꯏꯗ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯈꯥꯡꯕ ꯇꯝꯁꯤ ꯃꯤꯑꯣꯏꯕꯅꯤꯅ ꯑꯗꯣ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯌꯨꯝꯗꯤ ꯌꯥꯔꯤꯈꯩ ꯄꯥꯜꯍꯟꯅꯤꯡꯉꯤꯀꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯌꯨꯝ ꯄꯥꯜꯂꯒ ꯇꯨꯡꯒꯤ ꯈꯤꯇꯪꯁꯨ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯗꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ